Image Paodam yang tabiriba singbu taram noksa boloyena kurumjari. Paodam asigi maroya pauda Yuba Sakti Samelan Thoram Chief Minister N Birena athoi metung oiduna pangthokre. Jai Jawan Jai Kishan amasung Jai Bigyan Chitradurga gi lamdamda yamna sanari haina Prime Minister Narendra Modi na haikre. Loyena Panjal Club Kunau Kangkhutna Laisem Club Kamaranga Kangkhutpu taramari kunda thoikre. Hauji mapunga Paulo Birasi Bharatiya Janata Yuba Morcha Manipur Pradesh na sinduna ngasi Imphal gi City Convention da Yuba Sakti Samelan pangthokre. Tharamaduda Manipur Chief Minister N Birena athoiba mithung BJYM gi National President MP Lok Sabha Punam Mahajana Tharamapu amadi PWD Power Minister TS Biswajit na special guest oiboloyena atai Minister MLA BJP Manipur Pradesh ki thaupuba sing kaya susar yaki Tharangi athoiba mithung gi waram pireduna Chief Minister N Birena hai nong khajitang chubaga Imphal City yampham singda ising thumjinduna awaba kaya mayok nariba si Kupna Tijinaba Chief Secretary na lusingba team ama semle. Chief Secretary na lusingba team asna hayengdagi yengsinba horagani Imphal City da ising thumjinna awaba mayok nariba kaya si lenga khaktada tainaba yaroi. Mipum khudima daita lominaba mathau tai Imphal City gi manungda yum kai kaya sajinduna iram nala punama phunjinba sina nong khajitang tabada ising thumjinbagi masak oihale haiki. CM na makha takibada Nupi da sathaba crime da senaba mioi taramanga aini charak phangankre singtam ani gi marakta khenaba kya leramba adu ngasidi leitre Manipurda IRB gi battalion ani nauna hangnaba center na ayaba pirakle IRB battalion ani hangbagi interview da darkar lerabadi video phawba kaptuna miyamda utkani haiki ngasigi tharongi tharamapu oikiba BJYM gi National President Punam Mahajana phongdokibada Moirangda leiriba INA Museum asi world class oinaba Kendra Sarkar da taksilagani state asida BJP na lengalakpadagi akiba phanglaba wakhalon kaya mangkhre haiki Sani Kuntaruk Suba Maharaja Narasingha gi mapok kumon ngasi mahaki punapam sagolban mabudo mantri laikai Imphalda Deputy Chief Minister Yunam Joykumar Singhana athoi mitung oidam pangthokre Thoramadu Maharaja Narsingha Memorial Committee Imphal na Sri Sri Gopinath Temple Board Purana Rasbari Imphal khusam naraga sinbani Thoramadu Deputy Chief Minister na lusingna lekhidraba Maharaja Narsingha gi photo da leisu katkhi loinana jal keli isai sakduna Maharaja bu ikai khumnakhi Thoram aduna wangaduna Deputy Chief Minister na haikibada Maharaja Narsingha si Manipur gi itihas ta yamna masak naiba lusingba singi manungda amani sahi taret khunthak kibadagi masoi laikraba Manipur gi miyambo amuk punsinaba honarambada dana sing amasung tamgi marakta leiba lapnaba dubu amato oina punsinabagidama kanna honaramba misak amasuni haiki Minister na makata aduna haikibada matamadugi ningthau masa singi marakta amaga manadaba kaya ama leibadagi mapandagi landaraknabagi asauba mara ama oi hayaduna Maharaja Narsingha Awasingbu Manipur gi lemaidagi takthokinaba maroiba thodang lauki magi matamda ahongba kaya amasu miyamna uki singmi amasung tammi gi marakta apunbagi sakta ama puraknaba magi matamdagi mera housongba haudoki hairi Extrajudicial Education Victims Families Association of Manipur IFAMna Human Rights Alert ISRA ga khusam naraga sinna Justice for Victims of Mass Atrocities haiba hiramasida numinini supna consultation program satharaba tungda warep kaya laure wafama singasi paumisinga unaba mada ISRA gi Executive Director Bablu Loitongbamna phongdokibani Professional standard leitabase mase akoina masi matangda akoi CBI da amuk hanna remind tawri moi mathausi karino haibase human right defenders singsina CBI da amuk remind tawri nangi nafam logom tokuna thau mapung phana tawaina aduna akoi mayam pun hairise Supreme Court su CBI da su central government da su Manipur government da su magi lokhatham thoka mathau mayam do mapung phana lokhatana wariba imung manung singsi awana singse elevate to biba masidagi lanthok biba amadi human rights violation lepa
amadi mayam da achunba phangan bai base yari ba makai thuna khonglei thuna masi pina na ba hona biu hai ba wafam sini akoina masi mayam da press da thamjari si masi gi resolution sigi makhada akoi tongan ba program mayam lokhatna tung koina haiba solidarity si chathana na bagi akoi da warep nazare ngasigi paumising unabaduda saruk yakiba South Asia Human Rights Documentation Center gi Rabi Narayana hai BJP lenga na mikal da mai paklo madamda Armed Forces Special Power Act lothokani hakibadu hauzik phawba implement tawduna lairiba si karigino BJP lenga na pusal sengbamak oirabadi aspa lothokpiu amadi Manipurda Human Rights Commission gi member appoint tawbada delay tawriba si tawbigano haiki. We would like the Manipur government to take the initiative to say that as soon as the FIRs are filed as per the directions of the Supreme Court by the CBI, they will designate one district court as the CBI district court and hold day-to-day trials so that the trials do not take on for air and give expeditious justice to the victims. The Manipur government will also, in the meanwhile, provide interim relief to the victims and give final relief pending the court proceedings that wherever they may take place. So these are some preliminary demands. We believe that the Chief Minister is good intentions, and we believe that we are holding him to his good intentions and his promises before the election. We expect him to stand up to his promises and implement them. Hokiba numinini rom Rajya si amphang kayada nong lepna subadagi Impal West, Impal East amadi adai jila kayagi akutpa mafang kaya ising thumjinduna sauna awama mayok na re Lamboy khonangkhong mapada nambul turel gi ising pathokle khajiri dasu ising pathoktuna amadi turel longnambal kaiduna ising thumjinbadagi awama mayok na re hairi Impal West amasung iski mafang kayada su ising thumjinbadagi sauna awama mayok na re iski yumnam patlaw amadi singkhu gi lambi mathakta turel gumna ising zele masiga mari lena sarkar na ithai beres ki gasing hangdokpa hokre hairi Nambul turel Impal turel amadi atai turel kayagi imaidi khudong thiba thak yaudri hairi disaster management kambuna isau thengana ba pungkun mari mathau tawkre nong lepna subas na maram oiraga uripok kaisamthong sagolban yauna Impal West kyang phang kaya ising thumjinna yum phawba sangnaba yaure hairi Milana sinba taranithoi suba leba ki thakta pangthokpa mayaki aiba sangyang saro ama oina kaksing panagi Palendasu lamdamasigi Pioneer English School da Milan Mayai Loisangi Executive Member Sachin T Mangangna Center OC oina pangthokre puna candidate marpu marina sangyang duda saruk yaki candidate singadu manungda ST candidate kunthataret yauri Sarkarna Sagol Mangda District Hospital Sanaba Tharang Taramlaga Atopam Pamda Hongkibagi Mayokdang Satharakiba Khongjangi Manung Chanangasi Sibasana Unit ki President Morangthem Tombi Singh Amadi CPI State Secretary M Satin Kumar Yauna Wakat Mipam Pamduna protest tawkre M Tombina Phangdokibada Hospital Sanabagi Pirep Lokiba Dudagi Hongdokpa Yaroi Hairi Lamgi Darka Lebasin Katnaba Praja Singh Sem Sadna Lairi Mamangi Sarkargi Health Minister Oikiba Ngasigi Sarkardasu Health Minister Eljanta Kumarna Sagol Mangda District Hospital Sanaba Sakiba Wasanga U JSina Rajniti Dal Punamak Kauraga Magi Mot Phongdohanbiyu BJP bu Phongdokpa Yawhanbiyu Health Director na Saran Turamba document puthoklaga atopa mafamda hongdohanbani haina Satin Kumarna phongdokhi Numit nini humni gi mamangdagi nong leptana subuna maram oiduna ising thomjilamba Wangkhem Assembly Constituency gi manung chana leiba Yaripok Municipal Council Ward number 3 gi Bisnunaha Youth Federation Yaripok by 5 gi ground gi akoiba amadi Yaripok Thoba lambi gi nakal gi iram nala sing BJP State Executive Member Oinam Haridas na masagi maranai pesa putotuna JCB waiduna sengdokre iram nala sengdokpa aduga Mari Lena Oinam Haridas na Pondorakibada Numinini Humni Mamangdagi Nong Surakpadagi Ising Tumzimba Kaya Yarotna Miyamna Hairakpadagi Lanai Sel Putosaduna Iram Nala Singasi Sengdokpani Miyangi Awaba Kradang Oirabasu Koknaba Tabak Asi Pakakigani Amadi Leirak Kutabasing Hayengdagi Nung Tonduna Samzalagani Haiki
Writers Association Kaksingna Sahi Kudingi Piba Sahitya Kala Amadi Sanskriti Manasing Lauthokre Association Secretary Thadorokpa Serol Amana Manasing Asi Lakliba Jun Thagi Tang Tara Nomaijing Numita Representative of Lawyers Ki Auditorium Dalantok Lagani Writers Association Kaksingi Sahi Niputaru Surakpagi Adibation Amadi Naurem Amuyama Singi Sangkulumdoi Surakpa Mapok Kumon Palan Thoronga Iroyana Lanthokadaba Manasing Asi Dr. K.I. Sarojini Devi Kaksing Turial Wangma Ward number 5 da Naurem Amuyama Singh Pandit Achoba Ningsing Mana Lising Anitara Taret R.K. Bidur Nomaibung Impalda Writers Association Literary Award Lising Anitara Taret Dr. K.S.I. Santa Singh Kaksing Makhale Kaida Naurem Kanhai Sahitya Mana Lising Anitara Taret Naurem Nawang Singh Kaksing Kunyai Lekaida Kalabushan Moibung Naurem Manau Singh Kaksing Waridasu Kalabushan Arangpham Purit Sabam Debjani Devi Nomaibung Impalda Sogaijam Nodia Gold Medal Lising Anitara Piragani Hairi Karnataka Assembly Mikhagi Bot Khombagi Thabak Yamna Kankan Narakli Prime Minister Narendra Modi na Chitradurga da Pangthokpa Public Meeting Amada Wangang Bada Haikibada Chitradurga gi lamdamasi Jai Jawan Jai Kishan amasung Jai Bigyan haiba siga yamna sanari Chitradurga na Science and Technology gi hotspot ama yamna thuna oirakadori Lamdam adugi ikon konba ruler Madakari Nayak Pusu PM Modi na ningsingki amasung Obaba gi thaunabu singthaki Bot Pangnabagidama Congress na Puwaribu Semdokle Hainasu Maral Sikhi Amadi Kunai gi Sotana Lairabasing Congress na Mirai Bire Haiba Wapam Thamki Amaromda Karnataka gi Chief Minister Siddharamaya na Bot Khombagi meeting amada Haikibada Handaki Mikalda Congress na Soidana Mai Pakani Haiba Thazai Maki Government na Miyang Kananaba Amadi Sakhotnaba Thorang Kaya Paikhatki State da income tax rates Zathabagidama BJP bu Mahana Etek Zathaki Chhattisgarh gi Rajnandgaon district ki manung chanba Sadak Banjari village da Maoist ne singnaba singna nongmai katna attack thathabai thodokta sahi 58 suraba police constable ama sire laikhiraba constable adu hana Maoist yauramba Ganeshwar Singh BK alias Rabi Kauba mioi amani haiba khangba ngamkre mak hoji Rajnandgaon district reserve guard DRG gi constable oina thabak tawduna leibani Maoist na ma police ngenta tarutagi hatna ba honaduna lakpani hairi Lising Anitara Mathoida Rabi Police Sanjakibani Maki cousin brother Amagi Luhongba Yawa Lakpada Pijam Setna Lakpa Mawis Ahumna Nomina Kapna Etek Sathakibani Hairi Afghanistan Thabak Tawna Laiba India gi engineer Taret Phakre Haina local media na report Torakre Paodu Asumbra Haiba government Thizili Hairi Engineering Singadu Afghanistan gi Awang Thangma Sarukta Laiba Baglan province gi power plant amada thabak tawbani sakhangdaba nongwai paimye sing Afghan driver yauna phakibani hairi makhoibu kanana phabano haiba khangmangamdri Ministry of External Affairs nadi Indian engineer Taret Phakre haibagi pawdu confirm tawre hairi Lisinganita taruktasu Kabul da thabak tawbi nupi ama pharukrabani numit nipuni leraga mahak thadorakibani Kendra gi Home Mantralaya na phongdokpada lebaga sigi rajya 32 Union Territory ani da mathangi pungni funi pan phawgi manungda nonglai nungsikaloyana nong sugani haikre Jammu Kashmir Uttarakhand Himachal Pradesh Punjab Haryana amadi Uttar Pradesh ki mafam kaya da nong yauna akan banungsi sikani haikre amaromda Met Department na phongdorakpada Assam Meghalaya Nagaland Manipur Tripura Mizoram dasu mathangi pung kunmari phawada akan banong sugani haikre amana Raja Mangada Upul Yauna Sakiba kan banulay nung sina miyoy cham kun mari sikre sahumna aswapan nangkre hairi Manipur Yauna awanong pokira singda kan banongloy na nunglay nung sitkani haina warning pikiba sina Raja Singa sida section tharang kaya paikat na kre Nagaland ki Dimapur Jila da Sikiba kan banulay nung sina yum amadi lanthum kaya mangtaan kre nunglay nung sina kunggang kaya da sauna amangata thoan kre Hojik phawbada nunglay nung sina soalaba imungsing mayum makai leitabagi awaba mayoknare hairi awaba nanglaba imungsingda piba yaw mateng pinabasu ADC da city iduna khangankre hairi Kendra Sarkar ge Smart City Flagship Program gamrena Asangi Guwahati da 97.3 meter wangba flag yungani hairi masi Kendra Sarkar na paikhatpa Smart City gi manungchana Guwahati da hairiba flag ase yunggadabani hainasu
पाउसना मखा तारी मसिगिदमक सेन साबा पुनमक लोइरे हाइरि जम्मू काश्मीर के सोफिया जिला दा सिक्योरिटी फोर्स का खुद थोकनाबदा हिजबुल मुजाहिदीन के कमांडर यावना मिलिटेंट मंगा सिरे कमांडर नतना दai mari sikiba dugi manungda anidi bila molbi amadi adal adil malik kawi haiba khangba ngamkre thaudo aduda security personnel ani suaso pandang ke hairi khuthokna bada sikiba hizbul commander adu sadam pader kawi kashmir university ki assistant professor ni mahak irai numitagi thiba khangdana lairakibani hairi amana Muhammad Rafibat Kauba Kashmir University ki Sociology Department ki Assistant Professor amasu irai numitagi thiba khangdana lairakhi hairi Sanabagi Pauda Soro Atingbi Youth Club Jiribam Sina Jiribamgi Hillgat Maning Lekai Community Hall Sathariba Mari Suba North East Mixed Kang Tournament Lisingai Tarani Pangi Ngasi Sanakiba Kang Masanagi Semi Final Match da Panjal Club Kunau Kang Khutna Laisam Club Kang Maranga Kang Khutpu Panjal Tara Mari Tara da Maithiba Pikre Lakliba Tang Mapanda Sinlon Club A Hillgat Kang Khutka Amadi Panjal Club Kunau Kang Khutka Final Sanaragani Hauzi Arabada Marapam Gana Pizari Yuba Sakti Samelan Thoram State Minister N. Birena Athoy Metung Pangthokre Jai Jawan Jai Kishan Amasung Jai Bigyan Sita Durga Gilamdamda Yamna Sanari Haina Prime Minister Narendra Modi na Haikre Loyana Panjal Club Kunau Kangkutna Laisem Club Kamaranga Kangkutputara Marikunda Thoikre Ngasigidi Image Paodam Pizaba Matang Solution Jare Miyang Tabiriba Singbu Kurumjari